नेशनल बिल्डिंग कोड महू लांगफोक थोलकपदगी ngaktoknaba piriba guidelines sing lamdam asida mapung phana ngaktabagi mami tari amati laithokna lobogum tori haina Manipur Fire Service ki director Laisram Nabachandrana phongdorole wafam asing asi tagyal da leiba government polytechnic college ki auditorium da numit umni supna pangthokadaba national workshop ama haudopagi thauramgi mari leinana mahakna phongdokibani Institute of Engineers India Manipur State Center Town Planning Department Government of Manipur amadi Indian Society of Heating Refrigerating and Air Conditioning Engineering na punna kusamnaduna mechanical electrical plumbing and fire protection system na building sector haiba hiramda chathagadaba national workshop adu haudopagi thoram aduda Manipur Fire Service Government of Manipur ki Director Laisram Nabachandra Town Planning Department Government of Manipur ki Chief Town Planner Benju Nongthongbam Esregi former President Manoj Chakrabarty Government Polytechnic College Imphal ki Principal Likmabam Samungo IEI Manipur State Center ki Chairman L Somikanta IEI Manipur State Center की Honorary Secretary Dr. Subhash Chandra Thoksom IEI Manipur State Center की Chairman Soibam Tampha amadi 3D National Workshop adugi Convener Thingom Soba Kumar Maiteinam Mitunglen Singh oina saruk yaki thoram aduda Director Laisram Nabachandrana phongdokhibada fire protection da khwaidagi sauna thodang logadaba asi ngasigi workshop asida yauriba engineer sing amadi engineering tamliba mahiroi sing asina asisu amani loina leibak asigi mioiba singi punsi amadi lantum ngak shen badasu achoba thodang kaya leiri amaromda Manipur da leiriba mahiroi sang singnasu fire engineering tambagi sang asi yamna nemna leiri masisu mahiroi singna tamsinbada kanaba amu oigani amadi thabak Pangbagi Sangsu Wangani Engineering Tamliba Mayam Asina Third Party Auditor Oina Manipur Fire Service Tazu Thabak Haptuna Fire Safety Regulation Sing Ningthina Sanhan Banaba Honari Lunana Matamgi Oina Training Kayasu Pangtholi Haiki Makatana Magna High Architect Amadi Engineer Singna Fire Safety Regulation Sing Asi Ningthina Khangba Mathau Tai Building Ama Saba Matamda Mahu Langpoktagi Kudong Chiba Thoktanaba Habliba Kayat Sing Adu Section Yangshinba Matautai Lunana Hariba Tabak Sing Asida Fire Service na Kupni Yangshinba Hore Building Sanaba Yekpa Matamdasu Akoibagi Pibam Ambadi Mapam Adu Yengduna Sagadoriba Structure Adu Sanagadaba Mawongda Yekpiu Hospital School na Singba Institute Sing Asidasu Fire Safety Regulation Ningtina Hapkadabane Building Ama Sajilaga Kona Institute Ama Oina Ontokpa Asinasu Kudong Sadabakaya Mayokna Li Horakliba Engineer Mahiroi Singnasu Kupna Nainaduna Kudong Tigiba Singdagi Ngaktokpada Asoba Thodang Lorakani Khali Manipur Fire Service Nasu Fire Safety Gi Certificate Piba Matamda Yengpam Thokpa Kudimak Yengshinba Hore Hainasu Phongdokhi Thoramgi Manung Shanna ngasi workshop adugi sponsor amadi event partner singda asam bugundul tamduna ikai kunaba utke kaya karamba fire extinguishers install town gani ko adagi kitang aruborom sangjala kanda koi fixed fire fighting installation hydrant system sprinkler system alarm system asini singba mayama koi fire pump suguma mayam si koi engineer sing yam khangba yam darkar hoibo na architect sing yam khangba darkar hoi adugumba singji akoida gap kra akoi Manipur gi oina ajik lairibani adu mayamduna matangda masana knowledge laibirkana maju menkhatpada mateng pangbiu aina mayamna thamjage aduga ngasai gi active fire protection system adigi passive on the yenga ju exist access mayam se akoi yengdana adum onsa da saba building sa matamda si stair case kyam lawgodone matag G+1 da G+2 da aduida lairib magi area floor area aduga I stair case ke sane reverse sana da bridge ying adum magi sajen ba che lobby legada wada de terrace legada wa ko suma mayam se si so ko yam kupna yeng ma darkar loy adu sumba si mayam na adu fajana implement of biro aduga
फायर सर्विस की कनोदगी साइड तगी मधु अखोई हजि याम कुपना येंगबागी कनोसु अखोई तौजरबनी अदगी अमु हौबदगी हौना फायर इंजीनियरिंग सिंगा तौबी अखोई के कयो इंजीनियर सिंग तौबी गदौसी आर्किटेक्टिंग ना अमरसु इंजीनियर सिंग तौबी गदौसी अइना मसदेदा अखोई फायर सर्विस का मरी लेना बदा इन हाइजनिंग बिल्डिंग अमा साब मतमदा क्वाइदि अहौब मतमदगी हेक हौरकपदगी ओइना येंगबियोबो